Mayambu Manipuri Sabbath School lesson sida amuk hana tram na okchari ngashigi lesson shi para ahum shuba parani aduga yamna nungaiba amasung yamna maruoiba para oidori akhoi se aduga akhoi yamna phajana nainamina si aduga se para shi hodringai da akhoi yamna short pratna mal lokhatsi sargada leiba ipa ishor yamna nungaijare siguma matam bibi damak aikoina ngangadoreba aikoina shakadoreba pumnama aikoina nainagadabasi nangna yaubiyu haibasi jishu nangi mingda nijabani amen ahum shuba para God's call to mission haibadi Thoudang lokhatnaba Ishorna aikoibu Kouthokpiba haibani aduga aikoigi maruoiba Bible verse ashina Acts chapter 1 verse 8 tagini masida hai adubu thawai ashengba aduna nakhoigi nathakta laklaba matamda nakhoina pangal phangjagani aduga nakhoina Jerusalemda Judea apumbada Samaria apumbada amashung malemgi aroibada ngamkhai phawbada aigi maramda shaki oigani amen taibong mi akhoi pumnama kasi akhoi na nungai jaba akhoi na shanti na awaba anang karija leitana leiba mafam ama lei English ta akhoi na ngangmo matamda comfort zone hai ana akhoi mayam su sumaina hingduna leiri hojik ma kasi asi akhoi gi nangi family ga natraga nangi ima leibak natraga nangi nasa gi yumda leiba matamda akhoi nungai na punsi gi awaba karino khangdana yamna nungsi chanana khoina karijo experience tawdabida thingnadana leiba mafam lei adubu mafam asida gi Ishorna matam gi matungina akhoi bu kauthok I hai lesson asida ko para asida akhoi bu kauthok I hai akhoi Tower of Babel du yengma matamda Ishorna taibong mi pumnamak adu mafam amada punsilaga leiba matamda moigi fattabaduna hengatkadabadu uba matamda Ishorna moigi wa tonganlaga taibong pumbada mana sandok hanki ko aduga ani shubada Abraham bu mana magi yumdagi leiriba nuwaina leijaba mafamdagi kauthoga sangsarasi sandoknaba ko Ishorgi pautagasi Ishorgi Thoudang si karino haina sandoknaba mana kauthoi aduga loinana disciples magi sheboksingbu mana moina leiriba mafam adungata natana malem pumbada hojik extra haikibugumna malem pumbada Ishorgi pau sandokadabani haibasi Ishorna pibiba Thoudang ni aduna lesson sigi ahobada sumaina hairi madudi aikoina aikoigi ima laibak aikoigi country ko si tathoktabida leirabasu aikoina leiriba mafam asida Ishorgi pau sandoktabra haibasi achauba question akhoi bu pibiduna leiri ana hoje akhoi na Sunday da chatsi Sunday da chatpa matamda moving beyond our comfort zone akhoi na nungai na leiriba akhoi na awaba leitana leiriba mafam adudigi hendok na chathokpa haibani ana akhoi na yengma matamda amuka yamna Genesis chapter 11 verse 1 to 9 yengma matamda amuka Tower of Babel gi wari je akhoi na amuka continue tawbu ui Ishorna Tower of Babel si karigi yaning da ra haina amuka akhoi yengsi ko si Sunday para sida yamna phajana ngangbina lei maram ahumpi para sida Sunday portion asida khoini ahan badi karigira haira badi ngasa hai khibugumna moina punlakpasi moina punna leibasi moigi apamba Ishor leitana moigi apamba fattabagi wakhan aduda aningmadu thunghannaba moina punna leiba matamda Ishorna yaningkide ahanba ani shubada Ishorna Noahgi matamda isingna taibong mi mayambu papna thanmanbagi isingna taibong mi mayambu manghankiko adubu Noahgi family da mana promise ama tawbi adudi taibong bana si isingna amuk hanna muthat loi haina adubu Tower of Babel gi mi singa sina Ishor bu thaja khide
aduga yamna wangba yum asi sagatli basi karigino haiba kande ising na amuga thumra adi sidana ba haibagi moigi wakhanlonda isorongonda thajadana moi masabu thajaba asini aduga ahum subadana akhon yengba matamda moina sagatliba chauba sahar aduga yamna wangba yum asi moi masa masagi minglen chawkhatna bo irami hai moi masa gi ming chawkhatna ba hai tawrami hai kregde asi akhon yengakpa matamda konna future da mi su khangak toine Tower of Babel yum suk chawbase haina ko aduna lesson asida Sunday portion asida aroibada challenge ama pi question ama wahang ama hangduna lei madudi karira haiba matamda aikhoi gi punchi da su nakhoi aikhoi pumnama kasi aikhoina ishor gi damak na tabida isagi mingleng chawkhatna ba hotna duna leiribra hojik matamda yingma matamda miyam si politics ta changnuna leiri arts ta changnuna leiri business ta changnuna leiri even church manung da su amaga ama competition taunaraga amaga ama yetnaraga aina hena wange haibase taunara lei aduna Sunday portion asidigi akhoina lowba yabadi ishor gi damak mana aikhoibu kauthoga pibiba thodang asi lawkhatlaga isagi mingleng chawkhatnaba ngahaktangi oiba aremba oiba mingleng chawkhatnaba se thadoga ishorgi damak chachi haibasi aikoina Sunday portion da khangba ngami anna hojik Monday portion da aina aigi brother keningbu mabu matam bizari ahanba maktada koibu semiri bai paisorbu thagali mramdi asiguma tanja pibi damakta ngasi aigi portion se Monday portion ni Prithvi da asengba lakningai gi damakta becoming a blessing to the whole world. Mayam Genesis 12 verse 1 to 3 the young minasi. Verse 1. Now the Lord had said unto Abraham, Get thee out of thy country and from thy kindred and from thy father's house unto a land that I will shew thee. Verse 2. And I will make of thee a great nation, and I will bless thee and make thy name great, and thou shalt be a blessing. Number 3. And I will bless them that bless thee, and curse them him that curse thee. And in thee shall all families of the earth be blessed. Asida Ishorna Abraham wanda kari haibra kari hainaba ko mana instruction oina pibse kari maina pibra haiba kanda Ishorna Abraham wanda hai Abraham nangi imung nangi family ko nangi lamdam se thadok laga nang chalo asigi lam se da chalo lam du di ide adubu sigi lam se da chalo haiba tamda Abraham se yamna faithful oiba ni man faithful oiba gimta Ishorna haibido ma ille ko question tawda Ishor haibido mana illaga ma challe asida mana chatpa se kari maram gi chatpano haiba matamda su mayam yengse sida Ishorgi divine ko Ishorgi divine fulfill tawningai ko magi purpose taibung panda purpose fulfill tawningai gi damakta divine hari sarga gi asengba taibung panda purak ningai lakhaningai gi damakta Ishorgi aningba thunghaningai gi damakta Ishorna mabu sida su haye gari oina sizinai hai ko mase ko vehicle gumna mase sida chalo sida chache haina sum Ishorna sumai sizinai mramdi sarga gi asengba Ishorgi asengba wa paudo taibung panda purak haningai gi damakta mana Ishorna mabu sida sizinai sida hangliba question di hujikan taibung pan ichina naw sing hujik matam sida asuk matam phatraba matam sathiraba matam sida Ishorna nangi damakta plan afajaba ma thambiye haibase kaugnu ko thambirabasu nangna Ishorgi damakta Ishorna aigi damak plan afse thambiye haina khallabadi Ishorna nangonda kaurabadi calling do laklabadi nang chatkadra Abraham gumna faithful oibangam gadra mramdi question tawdabi da Abraham nang asida chalo ada chalo haiba matamda Abraham na question tawdabi da krisu tawdabi Ishorna haibido mana kiraga mana thajaraga mana faithful oiraga mana inkhiba se akhoi hujik taimung panda akhoi ngamgadra ko aduga hujik Ishorna susida ibi khraz Genesis 12 1 to 3 da sida Abraham gini Eden garden da su
haye sum promise thamme Eden Garden da su promise wapau sandokpa asengba wapau ko divine service asengba divine purak ningai mi lakani haina Eden da su garden da su laye maramdi du kanara haibam tamda koi Jesus Christa the Messiah ko ma se athi lakani haina sida su ipire aigi Monday portion se sida losin Okay, amen, amen. Ana yam nungaijare, brother Keningbo Monday portion gidamak. Aduga hojik Tuesday portion. Abraham's call. Abraham bu Kouthokpiba haibani. The Tuesday portion che brother Chakam nungbo mamatam bijare. Ada aigi se Tuesday gi portion ne Abraham bu Kouthokpiba Ishorna Kouthokpiba matungda kari thokkibra haibagi wari matek ama lei ado akhoi mayamna khangbiribni Genesis chapter 12 verse 10 digi adum paraga de dum khangani brother na hana haikhibudu wari du the continuation ni asida Abraham bu hek Kouthokpiba sida kauba matam je mahak se ina kerak khullaba mi amani magi servant mayam leiraga comfort zone da gi mana thorak pa matam na kramaina tau kari thengna khibra haibudu wari do mate ama le aduga magi mistake mana lan khiba kari lan khibra haiba wari mate ama le adu ngak recollect tausi mahak china ishor sina kau biba matam sida kari lamdano chakadaba khangde adubu ishor bu thajarga chatkre ishor gi matung ingre chatle adu matamda kananai sida changba matamda kari lai kwai digi tamthiraba miyot minai kallaba pagans lam sida changba matam sida mahaki discouragement do kari leiram de hai adu ma aran basu lai adubu magi pukning do hanba laidana adum ishor bu thajaba laibadagi ma use karamaina ishorna sijina bibra magi pap kokpiba na khak nattabagi nattana mabu bor pibiba ishorna sijina budo maina magi punsida uni aduga hek talapa lakpa matamse kanan sida yorakpa matamsida kari thengnabra hairaga chaktangba thengnaki adu matamda kanan dagi leiba yadabagi mahak se karai chakki Egypt chatpa matamda ma se aranba tawramkhiba aranba tawba haibase mahaki nupi sibu aigi nupi natte aigi naw nupi ni haina pharao mamangda haiba adugi matam sida pharao sina mabu magi kare ina kara khulo properties mayamdo thamramraga chakhrabni aduga chaktangba thengna krabni kari su laidre ado hojik se ma Egypt lakpa madamda ina khulhalli pharao sina magi nupi do magi hojiki pharao gi ningthau dugi nupi oina ba pi thokhrabnina magi san gomba kari ina khunna properties mayam pi haina akhoi thengnai aduga magi asida magi punchi sida mahak se kamain tawkibra haga mioi ba haibase magi weakness ama leiram khiba evidence ama utti awat pa ashonba mayam punma asonba amamam lei haibada utpi adu akhoi adum pap su tai adubu mahakna kamain tawkibra mahakki nupi se kamain tawkibam tamda ishorna pharao gi magi konong manong sida family manong sida laina pirakpa matam sida mabu amuk thadokre aduga sarabusu kaino tawkre protect tawbikhre aduga asia akhoi lesson sida adum paba matam sida Tuesday gi lesson sida lesson phangba haibase kari draw tawrok pa yabra hairaga akhoi asonba kaya morom layersu amamam layersu kaya layergasu akhoi ishorbu adum thajabase adum layeradi nangi pap khakta kokpi ba khak natana akhoi bu sijinna bigni haibase adum Abraham ge wari matek sida akhoi uba phangi asi thamraga ai losinjarage thank you yam nungaijare brother chakamnong adu yamna fazaba portion gidamak hojik Wednesday portion aina brother korengambu pijari tagatjari
ꯑꯩꯈꯣꯏꯒꯤ ꯋꯦꯅꯁꯗꯦꯒꯤ ꯂꯦꯁꯟꯁꯤꯅ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯒ the early church and comfort zones ꯑꯍꯥꯟꯕꯒꯤ ꯍꯧꯔꯛꯐꯝ ꯁꯤꯡꯂꯨꯞ ꯀꯣ ꯍꯧꯔꯛꯄ ꯁꯤꯡꯂꯨꯞ ꯃꯃꯥꯡꯗꯒꯤ ꯃꯣꯏꯒ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ comfort zone ꯍꯥꯏꯔꯗꯤ moina nungaina leiba mafam ko ministry nungaina tawba mafam ko akoina nungaina leiba awa nang leitana leiba mafam moise Jerusalem se moise nungaina leibane ko ministry persecution on naiba laktri kanda moise kare oibra hairaga nungaina ministry tawraga nungsi naraga adum oiram bane adubu persecution on naiba yaurakpadagi Stephen na hawraga Stephen hatokpa Paul gi makada Saul gi makada Stephen hatokpa dudagi hawralaga persecution hawrakpadagi moise Bible na haibada moise Acts 8 ki 1 to 4 da yengradi Saul na puraga persecute tawba chatpa kanda moise Jerusalem dagi challaga Judea ga Samaria da loi chaithoge haye go Christian singse ado oi asisu moi chaithokpa sisu ishor gi aning bani kari hairadi ngasai gi Acts 1 verse 8 ta aigi irubna pathokrabdo kari oibra hairaga adubu thawai asengba aduna nakhoina pangal pangjagani aduga nakhoina Jerusalem da Judea apumbada Samaria apumbada amasung malemgi aroiba ngamkhai phawbada aigi maramda sakhi oigani Ishorna si hana takpi khrabne noi oig sakhi oigdawbani ko asigi prophecy se fulfill oiba oina hojiki persecution lakpaga loine na moise Samaria aduga Judea da sumai chatkhi aduga Acts 8 ki 4 da kari haibra hairadi moise challaga wapau sandokhi haye adubu moina asida khara mission gi understanding Ishorna khankhiba achawba mission do moina bhab taram khide phajana aduga moina kari tawbra hairaga asida di moise kaino Jews khoida khakta mission tawe haye atobada chakhi de haye adubu John Peter gi wari yengma kanda su Peter se moi Jew sing na masa sing na atopa Gentiles khoiga punmin na yadabagi chak chaminaraga Gentiles khoi da leibado horen kaino moi gi disciples atopa khoi lai hairadi hogallaga lole haine ko ado asina takpadi moise Gentiles khoi da di chattabane Ishor gi bigger scale achauba Thoudang do moi khangdabne adubu tungda ngaktang leiraga Ishorna Peter ngonda vision pikhi akoi Acts 9 or 10 verse 9 to 15 si yengba kanda kari vision pibno hairaga Peter se chak lamkhi hai mathakta prathna yum mathakta prathna tawba chatpata chak lamkhi hai aduda Ishorna sarga hangdoraga la mana mukhong mari panba sa aduga uchek sing mapukta chatpa sa sing thadora ki hai singba singdaba loinamak pirakhi hai aduga mana hai hallaga chaw hai ko aduda samlakna hairabada Peter na yakhi de ai singdaba sa kamai chagni hai ki ko ado aikoina khanbada asidadi marakta aikoina khanbada ase o literal ne Ishorna paukhum khri khumra hairaga aina sing khraba sabu nangna karigi singdaba kaubra hai ki ko asida aikoina marakta oina lawbusu yai oina taina lawraga ase hojikti sa se loina mak Ishorna singdo khra chabe yai haiba khanba lei adubu makhada explanation Peter na pikhi Acts 10 gi 28 ga 29 yengradi sida kri haibra hairaga noina aigi samlakna muko hairake noina unlawful nangna miga Gentiles khoiga punminnaba yade haina haikibado ai masana su thaja khibane ba adubu ngasidi Ishorna aingonda utkhre haibadi mi singse sengde haignu haina haikre haiko aduga asidagi di moise ministry se mingonda
tauba hokibne Gentile singsu ko aduna aikhoina sida para tamgadaba ama aikhoigi mission se aikhoise marak aise asigi singlupta gini hairaga miga marak di extreme chalaga miga tinnadabsu lei ko asigumba se kauthok dawni kauthoraga Ishorna pamba mi loina makta afaba utpa mi loina pumna makpu nungsiba haibise Christian namoina loina Ishor gi apamani haibise loina khangsi haina haijari. Okay, thank you. Wednesday portion hadugi damak para koringambo. Ado jiti Thursday portion da yengminarasi. Thursday portion starting from where you are. Nangna leiriba mafamdagi haurakpa haibane. Ana brother omnaringbo mabu matam bizari. Yam nungare asmain fajakro matam amuka PBB damakta. Hojiti akhoi Thursday lesson da changjasi. Nangna leifamdagi hawo haibane. Nangi leifamdagi hawo haibane. Hoji mak marup na su haibi khre ozan su krira heraga mokhoi gi afaba wa pause juice ta khata ora mena han khala mena juice ki khata ne na khala me adubu lakpa matam da Samaria su Gentile khol su chakre aduga adu khata da na hojiti kadai chakre prithvi apumba da Ishor gi wa pause yaukre aduna takpade akhona Acts chapter 1 verse 8 gi 8 ki matung ina yengma matamda kari uba phamra Jerusalem Jews takhata natre adubu Judea amsung Samaria yaure adagi amuka the whole world prithvi apumada haibane aduna takpadi akhona leifam dagi hana hauraga yum kero lekai amasung imung manung church ki amsung akhona thabak suminaba imung thabak suminaba marup mapang sing natraga akhoi gi community natra asidagi hawo haibane ha chume asidagi mi khradi asidagi hawdabi direct a yauna lan thoga ministry tawsule phatte hebana te phai adubu akhoi dagi hawrak pasina kari tawbra haraga mathang hawrak pasina akhoina achummane ha Jews ta asman khra hawraga Gentiles yoraga hoji prithvi pum namakta Ishor ge paw phangkhe dum haina yumdagi han hawre heraga natra akhoi isadagi han hawre heraga akhoi na Bible yengma matamda Ishor na kre hebra nangi namitagi amopodo hana tai sengdebida mi undagi han na tai thokono haye aduna takpadi akhoi na kre tawdobra heraga akhoi gi mi che hana akhoi gi imung manung akhoi gi marup mapang se hana tai thokpa tai asi tai thokse heba matamda preachers amasing natraga evangelist ojasing mokhoi gi khata Thoudang nate adubu nakhoi akhoi gi su Thoudang le kari Thoudang le haraga akhoi na Bible pai paba matam akhoi na Ishor gi afaba mayam khangi asi afaba mayam khangusina akhoi na practical oina utpa matam da Ishor gi amen preaching do akhoi gi character utli bune heba natra aduna takpade akhoi na preachers pastor evangelist ta khada depend to yadre habdi mipum khuding maki oram ni aduna preachers evangelist khoina khada tawba matam da prithvi apum da su yauba ngamasu matam yam changani aduna mipum khuding mak na masa gi Thoudang do khange herga akhoina Ishor gi damakta thabak suraga di mipum khuding mak se Ishor gi afaba paw ta phangani amasung kari obra herga akhoina leijaba khangjaba makhai se akhoina miunda takthokjaba matamda asina khwaidagi maru eba Ishor gi Thoudang puba matam khwaidagi maru eba thabak ne hena sum lawe khoi Thursday amen mayambo mokhanda yamna thagachare noina yamna shugaina yamna neina bikre Monday Tuesday Wednesday and Thursday portion adoga hai gibugumna handaki Sabbath school lesson shigi aroibada ekhoiba mokhana Thoudang ama piduna leiri akhoi mayambu asida hai noigi mafamda noigi laikai leiriba migi mateng yaudabida chatpa ngamdaba uba ngamdaba taba ngamdaba ko ngangma ngamdaba adu khoigi mi sing adugumba mi khoigi list lokhallaga ming lokhallaga moigi daba prarthna tawbiyo hai handak hafta se aduna handak hafta se aikoina asigumba mi singse kana leibra haibadu khangatlaga aikoina prarthna tawbisi haibasi ahanba Thoudang mapidun leiri ani subada lakadoriba matamda asigumba mi khoibu
ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯏꯁꯣꯔꯒꯤ ꯄꯥꯎ ꯁꯟꯗꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯁꯟꯗꯣꯛꯄ ꯌꯥꯒꯅꯤ ꯀꯔꯝꯍꯥꯏꯅ ꯁꯟꯗꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯕꯤꯁꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯆꯦꯂꯦꯟꯖꯅꯤ ꯑꯗꯨꯅ ꯄꯔꯥ ꯑꯍꯨꯝꯁꯨꯕ ꯁꯕꯥ ꯁ꯭ꯀꯨꯜ ꯂꯦꯁꯟꯁꯤꯗ ꯑꯃꯨꯛꯀ ꯃꯌꯥꯝꯅ ꯌꯥꯎꯕꯤꯕꯒꯤꯗꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝꯕꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯍꯥꯛ ꯎꯡꯆꯤꯄꯦꯝ ꯍꯨꯡꯌꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯄꯔꯥ ꯃꯔꯤ ꯁꯨꯕ ꯃꯊꯪ ꯍꯞꯇꯥꯗ ꯑꯃꯨꯛꯀ ꯊꯦꯡꯅꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ